ngasi nungbidaw wairam phongkiba tungan Manipuri siphongsing amasum thokkiba thawdo wathoksingdagi maruoiba I pausing lakho sarakana Manipur to optional gi maikeidagi miyamna thamjagi ahanbada zeribamgi Zakurador bazar leiba mitegi yum ama mai tharamle khamelok ki akoiba mafamsingda kuki khulai paiba mioi kya sangsingkhre ngase ayu angan mapung ahunga makhairom taba matamda Jeribam district headquarter dagi kilometer kungani palom satlaga Zakurador bazar manakta leiba mitegi yum ama kuki militan oigani haina singnaba khutpu amana tumna mai tharamle hari mai sakraba yum adu Borobekra police post han officer in charge oina puramba hojingna thabaktagi pothakraba Shinam Bipin sei khumphugani thoigi yumni haidi ka ahum gebe yum madu mai tharambadagi tumna mai sakre mai sakle heba khanglakpadagi anakpada leiba khunja singna mai kanana ba sangsiluba matamdadi yum adu mangjawnuna mai tharambadagi tumna sakhiba oiramle haidi Zakurador haiba mafam asimite emasum Bengali singna namna taba mafamni akoibadasu security force ki kangbu mangjawnana ngak senbagi thabak sathaduna leiribani adubu matau karamna kuki military ni haina singnaba kangbu na sangsilaga mai tharamlibano haiba khangmangamdri yum asi mai tharambagi thawdo asigi matungda Jeribam district headquarter dagi ahenba security gi force sing thomjinduna mafam adura leiriba yum sing ngak senbagi thabak sathakre mai tharamliba yum asing asidagi numit mari ni mangani gi mamangdagi mi amata leinadana leirakhibane masigi khudong saba lauraga yum asi mai tharamba oibi yai haidi amaromda Imphal East district amadi Kangpokpi district anigi lonaba khameloki singi mafam singda masing yamlaba afaba makal gi khulai paiba kuki militant sing sangsing khrairi pawgi likhuna sinhai masing yamlaba kuki khulai paiba sing khameloki area da leibaga loinana akoiba mafam singda khulai paiduna patrolling satpigi drone gi khuthang gi mek singna uba fangle hairi Kuki khulai paiba singna maning tamna satok sin tawba matamda manak nakpada leiriba Central Armed Forces singna karigumba makhal amatigi athingba piba leitri hairi pawgi likhuna sigi matungina sabung kho khunau amadi sabung kho khunjau sana sabi thamna pokpi santi khongbal ga tainana leiriba kaunai thangran amadi tuisin hariba singi saruk singa sidasu kuki militant singa si numit nini mamangdagi satok sin tawduna leiri hairi Koki militant sing asina satok sin tawriba si sabung ko khunau mayagi sekonda leiriba police outpost ki kangbuna sumasigi samin phajana phangmangamle loina police ki kangbuna section khulunga pagi thabak sathari kariguma matamna koki militant sina singthaktagi karem kathaina duna maitai khullom da lauksilako kya siyari maduna maphamasida satok sin tawriba madi laifam oiriba koki militant sing asi Manipur lenga ki maikeidigi athupa matamna takthokpiu hainasu khunja kyana pauksi sida phungdorakli Atopa paomana Manipur Central Paramilitary Laibigi Mathau Tadre Security Advisor Pham Thadokadabani Fox Ngasi nungalamdai Jeribam District ki manungsanba Borobekra Subdivision Konba Zakurador Bazar Manakta Leiba Shinam Bipin Kauba Retired Police Officer Amagi Yum Koki terrorist maina tumna thadoklambagi thawong adubu Federation of Civil Society Organization Fox Manipur akan mamongna kandem torakli loinana thawdo asigi texak pumba mafam adu deploy toriba Central Paramilitary Force amadi state asigi Home Department Security Advisor oina leiriba Kuldip Singana pugadabane hairi Serol asina hai Manipur gi nungsup thong oiriba Imphal dagi kilometer sani hena lapna leiriba indigenous yelhaumi masingdagi mitopna masing hen khraba Jeribam na thokliba lan asi hek tholakpadagi Fox na ehen ma miyeng sangduna mafam asi mitop ki khutta takhidanaba angamba thakta honaduna lakli loinana Jeribam la thokpa thawdo khudima khudakta miyeng sangduna lainga ki mari lainaba singda taksinduna lakli Jeribam asi aikhoi gi yamna maruweba strategic point amani masi mitop ki makhuta takrabadi aikhoi gi hingpham leiroi habisi miyam punamangna khangnaraba wafamni Sen koki jau singna su Imphal Jeribam National Highway si makhoi gi khubam nungda thamnaba honaduna lakli hairi Sterol sinahai thengthang kaya Central Force in operate toba maru oina Borobekra subdivision konba mafam singda koki theory singna mitegi yung kya leptana mai thaduna lakre thokliba irang silaksinaba lakliba Central Force na kumai yengbugum koki da mitegi yung mai thaba mitai hatpa yengduna leigadaba oirabadi Central Force Manipur thatoktuna sakhigadabani amaromda state asigi Home Department Security Advisor oina leiriba Kuldip Singa si Laibigi kanaba leitre maram maduna pham thadokpam thokle hadi atopa paomana drone attack sa tharakpa yengsinanaba professor ama Manipur thunglare
Sen Kuki narco terrorist na drone sizinaduna bomb thadarakpagi thabak sa tharakliba si thiganaba Indian Institute of Technology IIT Delhi gi professor ama Manipur thunglari haina National News Channel ama oiriba News 18 report tawri report asigi matungina Manipur thunglariba IIT gi professor asiga loinana Indian Army BSF amasu Manipur Police ki kangbuga loinana Kuki narco terrorist na sa tharakliba drone sizinaduna bomb thadarakliba sigi matangda mamut manung hutna thigatuna khangdukna hona gani hari amaromda sin Kuki narco terrorist handak drone sizinaduna bomb thadabagi thabak sa tharakpa si thingnaba amadi mangjongna khangdokpa ngamnaba Imphal West ki mafam khrada kilometer 9 dagi manga phawagi manungda anti drone system khinbagi thabak paikhat paukre system asi paikhatpa matamda lupa crore ani dagi mari phawagi manungda sading tawbana maram oibana khumang chauchina paikhatpa ngamdabagi phibam amasu oigadori hari amaromdana rajniti ki khudong saba launaba hotnaribisingi mathakta khul ngakpasingna onsilagroi hainingai lekti lamdam asigi political party singna amana amada hunnaduna leibigi muhutta khul ngaklibisingi awat apa hangbiba amadi mateng pangbibagi muhutta rajniti ki khudong saba launaba hotnaribisingi mathakta khul ngaklibisingna onsilagroi hainingai leiti haina ngasi social media ra khul ngakpasingna thadorakiba post amada hairakli Khulngakpa singi wangang loe duna makata na hairaklibithi lamdam asida leiriba civil society organization singna su iramdam kananaba amatuena punsinduna punna lanthengminasi aikhoi masil marai tauna duna leiba tok asi toklasi haina su appeal torakli amaromdana Tamelong district court building asi sangakre nauna saba Tamelong district court building asi Manipur high court ki chief justice Sidat Sherdulna video conferencing ki kuthangna sangakre Imphal dagi video conferencing ki kuthangda Court building sangabagi thauramadu Manipur lenga ki law and legislative affairs ki minister T.S. Basanta Kumar law commissioner Nungsitombi Athokpam Manipur high court ki register general Ozes Mutum Manipur high court ki judge Singh A. Bimol Singha A. Goneshwar Sharma Golmai Gaifun Silu Kabui Lenin Singha hizam yauna Tamenglong A. Sigi MLA Zamhemlun Panmai Saryaki Amaromda Tamelong district head building sangabagi thoramga mari lenna Tamelong gi ADM Songlen mangna building asigi maikum hangdoktuna court building adu sangaki thoramadu district and session judge led call kipgen superintendent of police Lanmio Luikham SDO Tamelong High L Christian Home SDO Tauksem Paul Nangsa ADC caretaker Namsinrai Panmai ADC chief executive officer Kasam Thai Phaiga Gangmai yauna district level officers na saruyaki court building sangabigi thauramadu madi lainana law minister T.S. Basanta Kumar hai nongsingi phibam phatabana maram oiduna video conferencing gi kuthangda court building asi sangaduna hawdopani building asi sanaba kumja English ngani ga taraga manga gi February taraga nithoi da orek yum tamlaba matung planning and development authority na implementing agency oiduna lupa crore kunthraga mathoi lakh nipan hena sangna sakhibani Tamelong district court building ama thambasina royal thaudar sauna kudong sa halagani loina miyamna case kya ge sum well fangan mangam lagani akhi atopa paw madana Thobal Turel da phangkiba sibak sang masakhang mangam khre haukiba September ani da Imphal East district ki andro PS ki manung sana leiba Toli hal konjeng laikai ki Thobal Turel da sibak sang ama taw tharkiba du masak maming khang mangam khre laikhidraba miye du ki maming moirang mayum MTS apukpa moirang mayum Nazir Khan kawi Tolihal awang laikai water supply manaktagini nakal amaromda imung manungna phongdorakpagi matungina moirang mayum MTS Khan haukiba August kunda luhongba ma yaurba matung thabak suba sathibadagi ngasi phawa thiba khangdana lairakibadagi ngasi asi baksang oina phangkibani hari hiramasiga mari laidana khulgi club organization amadi maira pai bigi oiba miyamgi mifam ama Tolihal Idiga Youth Development Organization TI YDO gi playground na pangthoklaba matungda miat asi akan mamong kanem tawbaga loinana mari lainaba singna athuba matamda langla langjin puthokpinaba GAC ma CM duna taksinba haina warep lokre loinana local MLA Syam Kumar gi kuthangna chief minister da memorandum ama supisilagani hari Mesi asi gi matana CM ki ba GAC gi ko convener moirang mayum Muhammad Rafi na hai miyoiba mabu asuki matik masak phawba Kangan bagi mawong na mihati na hatopi ba si akan mamong na kandem tawi asibak sang adu gi masada yoramba imong monong gi photo de gi mga adu MTS ni haiba khanglak pani
Mamang thagi kunda luhongba ma yauramlaga thabak suba satkhibadagi ngasi phawba thiba khangdana lakhibani asuguma thawdu si iramdam asida amung hana thoktanaba miyat asigi asumba asing langla langjen ngasidagi lengana athubada puthok piduna siena basing ain goeba matik saba serak pigadabane ki mangna makhata na hai ngasigi mifam asida tungan ba warep kya sulawre warep singa dudi miyat asigi matangda asumba wel fanganabagi damak GAC against the brutal killing of Merai Imitias High Committee ama semba pung nifugani ga manung mi hat asig langla langjan puthoktrabadi asibak sang lodaba hairiba dabi as thabak oina onthoktrabadi lamdam sida leiriba CSO sing Meira paibi lupsinga loinana akan makhongjang sangsin ba sini ngasigi mi phamadu MTS mi hat yaningde mi hat asig langla langjan putho o haiba khulaw kya su lawki atopa paomana se minister gar surbalami sigi GAC ga unaduna wari sanakre Sien Kuki narco terrorist na Imphal West district ki manung sanba kauktrukta nahal nongmay amadi bomb kapsin madanatana drone season aduna bomb kaya thadara ki bathawdo adura laikhidrabi phayeng digi angom surbalami sigi matang na semkiba joint action committee amadi imung manungi mihut singa chief minister N Biren ga mahaki official unaduna wari sanakre wari sanabadura chief minister na laikhidrabi ki maphamda aya awaba phongdokpaga loinana imung manungna thengna horiba awaba su saruk yaki thawdo adugi matangna manipur lenga ki maikedi sab saba logweba thabak singna khotkani loinana mara leiba sing serak pigani satakhiba thawong adu pangdabagi thawong na hebo wafam su phongdokki hairi adumainama GAC amadi imung manungi miyoi singa unaduna CM ga wari sanabaduda kari karamba wafam singyana ki haibadudi khangmangamdri Panma yabadi laikhidraba angom surbalagi asibak sang loksindana hausik phawba rims ki mokta lairibani Atopa paomana Zeri Hospital gi OPD amadi CMO office solun sinduna khongjang sangsingkhre District Hospital Monitoring Committee Zeribam gi thaumi singna Zeribam gi praja miyam kusamnaduna ngasi Zeribam District Hospital sigi OPD amadi medical officer CMO gi office solun sinbagi khongjang sangsingkhre hari Committee asigi masin jatpa mana pause asida phongdorakpagi matung inadi ngasi hospital asigi OPD amasung CMO gi office solon sinbagi khongjang sangsilibasi hana Zeribam District Hospital asigi medical officer yauna doctor ahum maram sadana transport authokibam adi makhogi mahut haujuk phawba thabirak tabidagini hairiba doctor sing asi watpadagi hospital asida ana lengi lamda yamna sauna ahoba lebadagi miyamna leyenggi khudong saba phangdre mamang thagi tang taraga nipan dagi hauna khongjang asi sangsinduna lakpane aduba ngasi phawba miyamgi kholaw tabi tabadagi ngasi ayuk pung 13 taba matamda hospital gi OPD amadi CMO gi office thong lonsinbagi khongjang sangsinkhibane ki mangna makha tana phungdo khibadi hana Ziribam hospital asigi CMO oina thawpuramba thiam Borot amuk hana thabirau haujik CMO in charge oina puriba miyo esi miyam na pamnadi loina nauna hospital asida transfer lakadaba doctor singna su CMO in charge asigi makhara thabak tawba pamdi hana phungturahi maira maduna hanigi CMO amadi transfer tawkiba doctor sing thabiraktuna hospital asi mapung fana ran tawhanbiyo miyam na taliba dabi esi athuba matamna thabak oina pangthoktrabadi makhal makha kyagi khongjak makhatana sangsingana hana phungturakhi Atopa paomana Security Advisor Kuldip Laktho haina khongjang sangsingkhre Manipur thoklibi irang asi laksinana ba center dagi tharakliba Security Advisor Kuldip Singha Laktho haina All Manipur Women's Voluntary Association Amoba gi President Y Kunjarani na phongdokre ngasi poidai leimarol maira paibi apunma Manipur amadi All Manipur Women's Voluntary Association sinduna khuyathong polem laikai pukri mapal satakhiba wakat miphamga mari leina Wai kunjarani na makata na hai tha asigi tang amada Kuki terrorist na drone sisinaduna mai khulkayar nongthaktagi bomb thadarakhiba amadi nomai kapsinduna nupi ama yauna miyo ini hatkhiba miyo kyamna asu apanangan kiwa thawong adu yaningde Manipur si ipai pugi ikheng tarangak lamba lamdama mane haukiba kumja English nganiga kungo homdoigi me ahumdigi Kuki terrorist na maitai khulsingda landaraktuna mitai muthatna ba hotnarakliba si yaroi Security Force Coming Operation Tawduna Kulngak Diba Kunja Sing Faba Yaroi Amoba Amadi Poidai Leimarol Maira Paibi Apunba Manipurna Hanba Laitana Lana Simayuk Naduna Lanting Nakigani Hanasu Fongdoki Atopa Madana Kuki Kulai Paibi Singa Military Juntaga Kuthoknakre Ngaranu Midang Atingbada Myanmar Amadi Manipur Aniki Lona Bangam Kai Oidiba Wangli Namli Gatainaba Myanmar Gingam Kai Sharuk Oidiba Minthada Kuki Kulai Paibi Singa Myanmar gi military junta ga akan mamong nu kuthokna khri hari
ꯈꯨꯊꯣꯛꯅꯕꯗꯨꯅ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯁꯔꯨꯛꯇ ꯉꯁꯤ ꯑꯌꯨꯛ ꯐꯥꯎꯕ ꯇꯥꯕ ꯐꯪꯈꯤ ꯈꯨꯊꯣꯛꯅꯕꯗꯨꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯁꯤꯕꯒ ꯂꯣꯏꯅꯅ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯆꯞ ꯆꯥꯕ ꯄꯥꯎ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯑꯇꯦꯟꯕ ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯃꯥꯌꯣꯛꯅꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯤꯟꯅꯕꯤꯔꯣ ꯁꯨꯖꯇꯥ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒꯤ ꯂꯥꯂꯣꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯃꯥꯌꯣꯛꯅꯕ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯤꯟꯅꯕꯤꯔꯣ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯦꯅꯔ ꯇꯤ ꯁꯨꯖꯇꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯥꯜꯂꯝꯕꯗꯒꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯇꯥꯜꯂꯛꯂꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯤꯡꯅꯗꯨꯅ ꯑꯃꯗꯤ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯆꯤꯔꯣꯜ ꯀꯌꯥ ꯊꯣꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯃꯅꯤꯄꯨꯔ ꯏꯁꯇꯦꯠ ꯐꯣꯔꯁ ꯑꯅꯤ ꯊꯣꯛꯂꯕ꯭ꯔꯥ ꯆꯤꯡꯒꯤ ꯂꯝꯁꯤꯡꯗ ꯂꯩꯔꯤꯕ ꯏꯁꯇꯦꯠ ꯐꯣꯔꯁ ꯑꯁꯤ ꯁꯦꯟꯇꯔꯅ ꯇꯣꯈꯥꯏꯅ ꯇꯣꯂꯞ ꯄꯤꯗꯨꯅ ꯊꯝꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯐꯥꯎꯔꯦ ꯌꯦꯛꯅꯕꯁꯤꯡꯅ ꯗ꯭ꯔꯣꯟ ꯕꯣꯝꯕꯤꯡ ꯇꯧꯔꯛꯂꯕ ꯐꯥꯎꯕ ꯏꯁꯇꯦꯠ ꯁꯔꯀꯥꯔ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯌꯦꯡꯁꯤꯟꯕ ꯑꯃꯗꯤ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯗ꯭ꯔꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯁꯦꯟꯇꯔꯅ ꯌꯦꯡꯁꯤꯜꯂꯛꯀꯗꯕꯕꯨ ꯏꯁꯇꯦꯠ ꯑꯁꯤꯅ ꯄꯟ ꯑꯃ ꯈꯥꯗꯨꯅ ꯊꯝꯕꯒꯨꯝ ꯇꯧꯔꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔ ꯑꯦꯝ ꯑꯦꯜ ꯑꯦꯁꯤꯡ ꯑꯣꯄꯣꯖꯤꯁꯟ ꯔꯣꯂꯤꯡ ꯈꯥꯏꯗꯅ ꯄꯨꯟꯁꯤꯜꯂꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯃꯗꯤ CSO ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯛꯇꯨꯅ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯗ ꯇꯛꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯃꯌꯥꯝꯅ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯊꯝꯖꯔꯝꯒꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯇꯦꯟꯕ ꯄꯥꯎ ꯑꯃꯅ ꯃꯁꯥ ꯃꯊꯟꯇ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯈ꯭ꯔꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯥꯏꯐꯨꯟꯗ ꯂꯩꯕ 9ꯁꯨꯕ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯣꯅꯦꯜ ꯑꯃ ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯗꯨꯅ ꯁꯤꯖꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯩꯈꯤꯗ꯭ꯔꯕ MR ꯄꯔꯁꯣꯅꯦꯜ ꯑꯁꯤꯒꯤ ꯃꯃꯤꯡ ꯗꯦꯕꯤ ꯄꯥꯎꯍꯥꯏ ꯂꯝꯀꯥꯡ ꯆꯍꯤ 18 ꯑꯄꯛꯄ ꯗꯦꯕꯤ ꯁꯦꯇꯤꯠ ꯀꯧꯏ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯆꯥꯔꯥꯡꯁꯤꯡ ꯚꯤꯂꯦꯖꯇꯒꯤꯅꯤ ꯃꯍꯥꯛ 9ꯁꯨꯕ MR ꯄꯣꯁꯠ ꯑꯁꯤꯒꯤ ꯒꯦꯠ ꯅꯝꯕꯔ 2ꯗ ꯗ꯭ꯌꯨꯇꯤ ꯇꯥꯕꯅꯤ ꯃꯁꯥꯗ ꯏꯁꯨ ꯇꯧꯕ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯁꯤꯟꯖꯗꯨꯅ ꯁꯤꯖꯈꯤꯕꯅꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯄꯨꯔꯛꯇꯨꯅ ꯍꯧꯖꯤꯛ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯣꯛꯇ ꯂꯩꯔꯤ ꯍꯥꯏꯔꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ